Hello guys, ma'am ay yaujarle akhoi gi ibudau khongnang se si leire adi je kaino tawre ngasi je akhoi gi lai gi jagoi tambale me adi do ma'am do ujara gi akhoi gi si lei sine ibudau khongnang se ma'am bi Hello guys, ma'am bu amok kana tram lok sari ai gi noba video sida ma'am ngasi di akhoi gi kakching da leiriba akhoi gi umang lai sin se akhoi gi Budau khonang ba irum ning thau adagi sengmai ning thau ithak ning thau asina chingba myam se asi se salu se myam aduga khulmu se aduga myam ga punna yengminaru se myam aduna myam si lai sing se akoi gi aruba lai ngak tane akoi gi maseng mangan chaw ba lai ngak tane aduna salasi myam aduga myam ga punna khulminaru se myam let's go myam ai luxury akoi gi ahan ba akoi gi location da ai luxury se akoi gi ibudau khomnang mane akoi gi khulen gi asi se myam da yengan jar ke akoi gi si leire akoi gi ibudau khomnang ma se ma gi akoi gi gate ne hai tare si se myam do myam changor se kamai to uno do myam yengan jar ge myam changa si myam hello guys myam ai yau jar le akoi gi ibudau khomnang se si leire myam si leire ko akoi gi ibudau khomnang ba gi akoi gi like ko se Sigi lai ko hai sigi lai se yam du lai ne du ko sigi lai sin ne ko ko di sin ne ko ko di sin la ko di mana ya na na ko ni bot ki se yot ai di ko mai cha ni ko ne ki se sigi lai sin ne do ka si ji man sigi lai ko ji da ko cham ko na ko di cham ko ki real shell do ko na le me se le se yin yu na ki ko yi se so le se Hello guys, ani shuba aigi location da mo laksere ma'am ani shuba location sina akhoi gi budau khamnang mane si jo sina akhoi gi wadi gi budau khamnang mane sina aduna ma'am changaga ma'am da punna ma'am ga punna yengminar si ma'am adudi changor si ma'am ma'am si leire ko akhoi gi ibudau khamnang ba gi akhoi gi magi gate che ma'am ai changjarak le akhoi gi ibudau khamnang ba wadi gi sida ado si lei sine ma'am akhoi gi wadi gi ibudau khamnang se ai ma'am da ai phajana utjarke si leire ko akhoi gi ibudau khamnang ba gi akhoi gi wadi gi akhoi gi ibudau khamnang ba gi laikol se ma'am akhoi gi khulen gi ga akhoi gi wadi gi akhoi gi ibudau khamnang ba ani se machin manau ni haina akhoi gi halaman sing na takpi ko aduga ma'am si leire akhoi gi akoi ba sina akoi ba se ma'am yengbiu si lei sine aduga sidana akhoi gi changlen je ma'am adudi mathangi location da mok chalasi ma'am Let's go. Hello ma'am, ai mathangi location da mulai akhoi gi mathangi location sina akhoi gi ibudau nagolai akhoi gi asi si ma'am ai changaga phajana utbang ambrana ai yengjarke ma'am akhoi gi silai se akhoi gi leire akhoi gi ibudau nagolai gi akhoi gi magi gate aduga manung sina akhoi gi laikol manung sina akhoi gi ko akhoi gi kari no akhoi gi phirol ngata leire duna leire me akhoi gi phirol yon bagi ko akhoi gi second gumba duna ma'am si yengbyo akhoi gi nagolai akhoi gi sida leire akhoi gi nagolai gi lai se adugi magi nakan ji da ko akhoi gi ima mai bi gi akhoi gi palai aduga ipa akhoi gi mai ba akhoi pena khom bagi ai palai akhoi gi ekuna leire me ado ma'am akhoi bi si yengbyo sigi lai si jo akhoi gi yamna luba akhoi gi lai ne Hello guys, ma'am da ibudau nagolai si ma'am da yengan jakre aduna mathangi location da mok chalasi ma'am let's go Hello guys, ma'am ai mathangi location da mok lai akhoi gi mathangi location sina akhoi gi Moirang them lai kai de leiba akhoi gi ibudau sengmai ning thau asigi khubam magi sanglen da mo lai ma'am da yengan jarke si lai se akhoi gi si leire ko ma'am akhoi gi ibudau semai ning thau ge akhoi gi laikol se aduga magi mamang sida ko akhoi gi hi ani akhoi gi hiang tanana ba hi ani amane aduga hiang tanaroi da ba hi ani amaga punna hi mari lairame ko ma'am adu si leire akhoi gi ibudau semai ning thau lai gi laikol se aduga somdana akhoi gi semai turel haina khangnaba akhoi gi ture si chere asomna kandana akhoi turin wangu laigare aduga somdana magi akoi be si yengbiu ma'am aduga sidana magi laikol se leire akhoi gi ibudau gi aduga sida leire ko ma'am akhoi gi hi mari je ma'am sigi lai se akhoi gi yamna luba lai ne akhoi gi masek mangan chawba lai ne sigi siju ko akhoi gi yamna luba lai ne haidare aduga ma'am sida yengbiu akhoi ibudau gi ko akhoi gi mathak sida akhoi gi 2018 nga tar ko akhoi gi semgi bagi laigare aduga sidana akhoi gi
ꯏꯕꯨꯙꯧꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡ ꯇꯥꯟꯅꯅꯕ ꯍꯤ ꯑꯗꯨꯗꯒꯤ ꯍꯤꯌꯥꯡ ꯇꯥꯟꯅꯔꯣꯏꯗꯕ ꯍꯤ ꯑꯅꯤ ꯑꯃꯒ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤ ꯌꯦꯡꯕꯤꯌꯣ ꯁꯤ ꯂꯩꯔꯦ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯁꯦꯛꯃꯥꯏ ꯅꯤꯡꯊꯧꯁꯦ ꯌꯦꯡꯍꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯥꯡ ꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯥꯡ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯒꯤ ꯈꯨꯕꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯏꯀꯣꯜꯁꯦ ꯑꯗꯨꯒ ꯁꯤ ꯂꯩꯁꯤꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯌꯥꯝ ꯃꯦꯟ ꯔꯣꯗ ꯂꯩꯈꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝ ꯑꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯥꯡꯁꯤꯕꯨ ꯃꯥꯅ ꯀꯣꯟꯕꯤꯔꯤꯕꯅꯦ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅ ꯁꯤꯗ ꯂꯩꯁꯤꯅꯦ ꯃꯥꯒꯤ ꯂꯥꯏꯀꯣꯜꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯁꯅꯥꯊꯣꯡ ꯀꯩꯀꯥ ꯂꯩꯈꯔꯦ ꯁꯤꯗ ꯂꯩꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯏꯀꯣꯜꯅꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯁꯦꯡ ꯃꯉꯥꯟ ꯆꯥꯎꯕ ꯂꯥꯏꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯤꯁꯨ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯨꯝꯅꯥꯡ ꯂꯥꯏꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯒ꯭ꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯁꯦ ꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯈꯣꯡ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯒꯤ ꯈꯨꯕꯝꯗꯅꯦ ꯑꯩꯅ ꯂꯥꯛꯆꯩꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯉꯨꯔꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯑꯩ ꯃꯌꯥꯝꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯏꯁꯨ ꯈꯨꯔꯨꯝꯃꯛꯑꯁꯤ ꯃꯌꯥꯝ ꯑꯩ ꯆꯪꯖꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯈꯣꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯃꯌꯥꯝ ꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯁꯤꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯦꯡꯈꯣꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯜꯁꯦ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯂꯥꯏꯁꯤꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯅꯦ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯟꯕꯤ ꯍꯩꯕ ꯂꯥꯏꯅꯦ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯃꯥꯒꯤ ꯑꯀꯣꯏꯕꯁꯦ ꯃꯌꯥꯝꯁꯤꯗ ꯍꯣꯜꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯗꯨꯀꯥꯟ ꯂꯩꯈꯔꯦ ꯃꯦꯔꯣꯠꯅꯆꯤꯡꯕ ꯑꯗꯨꯒꯤ ꯁꯣꯝꯗ ꯌꯨꯝ ꯀꯩꯀꯥ ꯂꯩꯈꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯦꯡꯈꯣꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯜꯁꯦ ꯁꯤ ꯂꯩꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯁꯦ ꯆꯐꯨꯅꯤꯀꯣ ꯃꯌꯥꯝ ꯆꯐꯨ ꯃꯥꯒꯤ ꯃꯔꯀꯥ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯆꯐꯨꯒꯨꯝꯕꯅꯦ ꯃꯥꯒꯤꯁꯤꯅ ꯇꯥꯛꯏꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯐꯨꯁꯤꯅ ꯇꯥꯛꯏꯁꯦ ꯁꯦꯟ ꯊꯨꯝ ꯋꯥꯠꯇ ꯄꯥꯗꯕ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯡꯈꯣꯡ ꯂꯥꯏꯔꯦꯝꯕꯤ ꯃꯥꯁꯦ ꯌꯦꯡꯍꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯌꯦꯡꯉꯨꯔꯁꯤ ꯂꯦꯠꯁ ꯒꯣ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯃꯥꯔꯇꯤꯟ ꯁ꯭ꯀꯨꯜ ꯂꯩꯔꯦꯀꯣ ꯑꯁꯤꯒꯤ ꯍꯦꯛ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯨꯝ ꯅꯤꯡꯊꯧ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯜꯁꯤꯗꯅꯦ ꯃꯌꯥꯝ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤ ꯈꯣꯡ ꯑꯃ ꯆꯦꯟꯕꯗꯣ ꯑꯗꯨꯏꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯔꯨꯝ ꯅꯤꯡꯊꯧ ꯍꯥꯏꯁꯦ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯔꯨꯝ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯥꯒꯤ ꯂꯝꯗꯅꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯂꯩꯖꯦꯅꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯔꯨꯝ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤ ꯂꯥꯏꯀꯣꯜꯁꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯇꯤꯟ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛ ꯂꯩꯈꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯈꯣꯡꯗꯣ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯔꯣꯠ ꯂꯩꯗꯣꯏꯅꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯤꯡꯒꯣꯜ ꯑꯗꯒꯤ ꯍꯥꯏꯗꯤ ꯃꯥꯔꯇꯤꯟ ꯁ꯭ꯀꯨꯜ ꯎꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯅꯤꯡꯊꯧ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯜꯗꯅꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯜꯁꯦ ꯃꯌꯥꯝ ꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯤꯒꯤꯁꯤꯁꯨ ꯌꯥꯝ ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯏꯁꯦ ꯁꯤꯗ ꯂꯩꯁꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯊꯣꯡ ꯑꯁꯤꯗ ꯂꯩꯔꯦ ꯑꯁꯤ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯒꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯒꯤ ꯎ ꯑꯃꯁꯨ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯋꯥꯡꯕ ꯎ ꯑꯃ ꯃꯌꯥꯝꯗ ꯑꯩ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯊꯛ ꯅꯤꯡꯊꯧꯁꯤ ꯌꯦꯡꯍꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯁꯤꯗ ꯏꯕꯨꯙꯧ ꯏꯔꯨꯝ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯃꯥꯒꯤ ꯈꯨꯕꯝ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯥꯏꯀꯣꯜ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯕ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯜꯅꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤ ꯏꯔꯨꯝ ꯅꯤꯡꯊꯧꯗꯣ ꯑꯗꯨꯒ ꯁꯤꯒ ꯃꯁꯥ ꯑꯃꯇꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯨꯝ ꯅꯤꯡꯊꯧꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯁꯤ ꯂꯩꯁꯤꯅꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯔꯨꯝ ꯅꯤꯡꯊꯧꯁꯦ ꯁꯤ ꯂꯩꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦ
ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯊꯣꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯦ ꯑꯗꯨꯒ ꯑꯁꯤꯗ ꯒꯦꯠ ꯂꯩꯈꯔꯦ ꯃꯌꯥꯝ ꯑꯀꯣꯏꯕꯁꯤ ꯌꯦꯡꯕꯤꯌꯨ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯊꯥꯔꯦ ꯑꯗꯨꯒꯤ ꯁꯣꯝꯗ ꯌꯨꯝ ꯂꯩꯈꯔꯦ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯜꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯔꯨꯝ ꯅꯤꯡꯊꯧꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯦꯠꯁ ꯒꯣ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯙꯒꯣꯟꯗ ꯂꯩꯕ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯕꯝ ꯂꯥꯏꯁꯪꯗꯅꯦ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩ ꯃꯅꯨꯡꯗ ꯆꯪꯖꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯑꯁꯤ ꯃꯌꯥꯝꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤꯗ ꯂꯩꯁꯤꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯜꯁꯦ ꯃꯌꯥꯝ ꯁꯤꯗ ꯎꯕꯤꯔꯤꯁꯤꯅꯦ ꯑꯗꯣ ꯌꯥꯝꯅ ꯑꯔꯨꯕ ꯂꯥꯏꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯙꯒꯣꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯦ ꯁꯤꯗ ꯂꯩꯁꯤꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯂꯥꯏꯁꯦ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯊꯣꯡꯁꯦ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯁꯦ ꯁꯤꯁꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯦ ꯅꯧꯅ ꯁꯥꯕꯅꯤꯀꯣ ꯍꯟꯗꯛ ꯍꯥꯏꯗꯤ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄꯅꯦꯕ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ 2000ꯁꯤꯗ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯒꯠꯄꯅꯦ ꯍꯥꯟꯅꯒꯤꯗꯒꯤ ꯁꯦꯝꯗꯣꯛꯄꯅꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅꯦ ꯌꯦꯡꯕꯤꯌꯨ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯆꯔꯛꯂꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯦꯠꯁ ꯒꯣ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯧꯁꯨꯄꯥꯠꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯐꯧꯁꯨꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯜꯗꯅꯦ ꯃꯌꯥꯝ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯁꯤ ꯎꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯐꯧꯁꯨꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯜꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯧꯁꯨꯄꯥꯠꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯅꯦ ꯌꯥꯝꯅ ꯃꯁꯤꯡ ꯃꯉꯥꯟ ꯆꯥꯎꯕ ꯂꯥꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯈꯔ ꯆꯪꯁꯤꯜꯂꯒ ꯅꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯣꯡ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯧ ꯁꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤ ꯑꯃ ꯐꯧꯁꯨꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤ ꯂꯩꯁꯤꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯁꯤ ꯎꯠꯆꯔꯛꯀꯦ ꯑꯀꯣꯏꯕꯁꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯁꯤꯅꯦ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯂꯣꯀꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯅꯧꯕ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯈꯔ ꯆꯠꯊꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯗꯧ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯪꯂꯦꯟꯗꯅꯦ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗꯨꯅ ꯑꯗꯨꯒ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯗꯧ ꯄꯥꯟꯊꯣꯏꯕꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯏꯀꯣꯜꯁꯦ ꯑꯗꯨꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕ ꯑꯗꯒꯤ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯂꯥꯏꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯅꯦ ꯑꯗꯨꯒ ꯃꯁꯦꯛ ꯃꯉꯥꯟ ꯆꯥꯎꯕ ꯂꯥꯏꯅꯦ ꯁꯤꯒꯤ ꯂꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤ ꯊꯣꯡ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯅ ꯁꯅꯥꯊꯣꯡ ꯑꯗꯒꯤ ꯁꯤꯅ ꯃꯥꯒꯤ ꯂꯥꯏꯗꯨꯅꯦ ꯑꯗꯒꯤ ꯁꯤꯗ ꯊꯥꯗꯨꯅ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯔꯒ ꯁꯤꯁꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯁꯤꯅꯦ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯩꯅ ꯈꯪꯕꯗ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯂꯥꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯎꯠꯆꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯆꯤꯠꯊ ꯅꯥꯟꯗꯧꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯝꯅꯉꯥꯏꯒꯤ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯁꯣꯏꯈꯤ ꯉꯥꯝꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯅꯝꯕꯗ ꯆꯪꯍꯩꯗꯕ ꯃꯐꯝ ꯅꯦꯠꯂꯣꯏꯗꯕ ꯐꯤꯆꯤ ꯐꯤꯅꯥ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯅꯦꯠꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪꯗꯨ ꯅꯤꯖꯔꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯦꯀꯦꯅꯥꯎꯋꯣꯏ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ